Security Force na LAMDAM ASIGI CHING AMASUNG TAMPAK district singi Tongan Tonganba Mapham da THIBA HUMBAGI THABAK CHATHABADA Khutsu Khutlai ki Marum Phagatpa Ngamkhre Police dagi phangba pau mana hai Imphal West district ki Lamsang Police Station na konba Open Lock Canal da THIBA HUMBAGI THABAK CHATHABADA Khutsu Khutlai ki Marum Phagatpa Ngamkhre Pharaba Khutlai sing adudi SLR nongmai aduki magazine yawba pistol ama cartridge tara igniter set Yaudava high explosive grenade ani military helmet ani bulletproof jacket ani local mat bulletproof black mari amadi battery Yaudava ballphone wireless handset ani ni hairi amaramda Thawbal district Yaripok police station no konba Yaripok Gwarok ta THIBA HUMBAGI THABAK CHATHABADA su SLR nongmai adugi ahangba magazine ani amadi 303 rifle gi kapa yariba marukun Phagatpa Ngamkhre hairi Nakal Maramda Kangpopi district ki Kangsu police station na konba ke Gyalzang amasung ke Padbung Bilashto ki magazine yawba 7.62 rifle ani 7.62 mm gi nongmai maru 303 rifle adu ki magazine local mat chahumtra manga vorgi pistol adu ki magazine air pistol .22 gi ahangba tokning local mat cell launcher gun 12 bore gi kapa yariba nongmai maru mapan warfing radio set manga amade radio set charger Phagatpa ngamle hairi Jiribam district ke Jiribam police station no konba uchathol mayai lekai disu security force na THIBA HUMBAGI THABAK CHATHABADA kg tarani thoi makhairom lumba stardine chamapan chupna class 2 cat jet explosive stick chama 5.56 mm gi nongmai maru amadi plastic bag ani Phagatpa ngamle hairi District Asimaki Maujol Amasung Bin Salu Rubber Plantation area dagi local mat single barrel gun local mat 12 bore rifle local mat pistol local mat cell launcher gun ani local mat bomb taruk IED amadi gelatin stick ani Phagatpa ngamle hairi